ꯕꯣꯂꯦꯔꯣꯗꯣ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯒ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯗꯣ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯣꯜꯂꯤꯁꯤꯅ ꯌꯨ ꯅꯪꯅ ꯀꯣꯡꯀ꯭ꯋꯥ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯖꯔꯗꯥ ꯑꯣꯏꯅ ꯌꯣꯜꯂꯣ ꯃꯤꯅꯅꯦ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯅꯔꯅꯤ ꯃꯤꯁꯟꯁꯦ ꯍꯧꯕꯇ ꯉꯥꯏꯔꯤ ꯐ꯭ꯂꯣꯞ ꯆꯠꯇꯨꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯣꯏꯅꯦ ꯅꯪꯅ ꯌꯨ ꯑꯩꯅ ꯀꯣꯡꯀ꯭ꯋꯥ ꯏꯆꯦꯅ ꯀꯣꯡꯀ꯭ꯋꯥ ꯍꯥꯞꯄꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗ ꯖꯔꯗꯥꯔꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯖꯔꯗꯥꯁꯨ ꯍꯥꯞꯂꯒꯦ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯅꯥꯅ ꯀ꯭ꯋꯥ ꯃꯅꯥ ꯁꯥꯔꯒꯦ ꯑꯗꯨꯒ ꯖꯔꯗꯥꯅ ꯑꯋꯥꯊꯕꯤ ꯃꯅꯥ ꯑꯀꯪꯕ ꯃꯀꯨꯞꯅ ꯁꯦꯝꯂꯒꯦ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯐꯝꯕꯤ ꯁꯥꯟꯅꯕꯒ ꯆꯕꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯀ꯭ꯋꯥ ꯖꯔꯗꯥ ꯑꯣꯏꯅ ꯎꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ ꯅꯆꯦ ꯑꯩ ꯂꯩꯔꯤ ꯅꯆꯦ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯡꯁꯨ ꯍꯥꯏꯅ ꯍꯥꯏꯅ 9 ꯈꯔ ꯍꯦꯜꯂꯛꯂꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯄꯥꯈꯪ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕ ꯈꯔꯗꯣ ꯗꯨꯀꯥꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯂꯝꯃꯥꯡꯗꯨꯗ ꯍꯣꯇꯦꯜ ꯑꯣꯏ ꯗꯨꯀꯥꯟ ꯑꯣꯏ ꯀꯩ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯒꯤ ꯂꯝꯕꯤ ꯃꯄꯥꯜꯁꯦ ꯈꯨꯜ ꯑꯅꯤ ꯇꯥꯏꯅꯕ ꯃꯐꯝꯅꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯐꯝꯕ ꯍꯣꯇꯦꯜ ꯐꯝꯕꯗꯤ ꯊꯦꯡꯅꯗꯦ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕꯁꯤꯗ ꯃꯈꯣꯏ ꯅꯍꯥ 10ꯗꯣ ꯃꯌꯥ ꯀꯥꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ ꯊꯕꯜ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤ ꯀꯣꯏꯊꯧ ꯊꯧꯔꯒ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯋꯥꯔꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯆꯨꯔꯨꯞ ꯀ꯭ꯋꯥ ꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯝꯉꯥꯟꯅ ꯃꯩꯉꯥꯜꯗꯨꯗ ꯁꯥ ꯊꯣꯛꯀꯦ ꯂꯩꯕꯗꯨ ꯎꯕꯗ ꯃꯈꯣꯏ 10ꯒꯤ ꯃꯤꯍꯨꯜꯗꯣ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏ ꯄꯥꯈꯪ ꯃꯆꯥ 10ꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀ꯭ꯋꯥ ꯑꯝꯇ ꯄꯤꯌꯨꯋꯥ ꯑꯍꯜꯗꯨꯅ ꯍꯥꯏ ꯅꯈꯣꯏ 10 ꯂꯥꯛꯂꯒ ꯀ꯭ꯋꯥ ꯑꯃꯈꯛꯇꯅ ꯌꯥꯔꯕꯣ ꯍꯥꯏꯁꯦ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯑꯩꯒꯤꯁꯨ ꯌꯥꯎꯋꯦ ꯃꯈꯣꯏ 10ꯗꯒꯤ 9 ꯑꯃꯗꯤ ꯃꯥꯁꯨ ꯀ꯭ꯋꯥ ꯆꯥꯅꯤ ꯂꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯦ ꯂꯦꯝꯍꯧꯕꯗꯨꯅ ꯑꯦꯄꯤ ꯊꯛꯂꯒ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯍꯥꯏꯕ ꯌꯥꯎ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯎ ꯑꯔꯣꯏꯕꯤꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯦ ꯑꯍꯜꯗꯨꯅ ꯀ꯭ꯋꯥ ꯇꯞꯄꯦ ꯑꯇꯣꯝꯕꯤꯗꯨꯅ ꯅꯥꯀꯟꯗ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯄꯥꯈꯪ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯈꯗꯥꯡ ꯀꯟꯕ ꯑꯃꯅ ꯑꯇꯣꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯁꯥꯏꯟꯕꯣꯔꯗꯇ ꯍꯣꯇꯦꯜ ꯍꯥꯏꯅ ꯊꯥꯔꯤꯁꯤꯕꯨ ꯍꯣꯇꯦꯜꯁꯨ ꯌꯥꯎꯕ꯭ꯔꯣ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯃꯤ ꯌꯥꯎꯋꯦ ꯍꯣꯇꯦꯜꯁꯨ ꯌꯥꯎꯋꯦ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯃꯌꯥꯝ ꯍꯣꯇꯦꯜꯁꯨ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯆꯥꯛꯄꯨ ꯂꯥꯝꯃꯦ ꯑꯩꯗꯤ ꯀ꯭ꯋꯥꯒ ꯂꯥꯏꯔꯤ ꯀ꯭ꯋꯥꯗꯣ ꯀꯣꯟꯅ ꯆꯥꯔꯒꯦ ꯌꯣꯝꯁꯤꯟꯕꯤꯔꯣ ꯍꯣꯇꯦꯜꯁꯤꯗ ꯑꯐꯪꯕꯈꯩ ꯆꯥꯊꯈꯤꯁꯦ ꯃꯌꯥꯝ ꯀꯔꯤ ꯀꯥꯏꯒꯦ ꯑꯇꯩꯗꯨꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯒꯤ ꯍꯣꯇꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯂꯛꯑꯦ ꯍꯣꯇꯦꯜꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯆꯥꯅꯕ ꯆꯥ ꯕꯣꯔꯥ ꯀꯥꯡꯉꯧ ꯄ꯭ꯂꯦꯠꯇ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯑꯦ ꯅꯍꯥ ꯑꯃꯅ ꯖꯤꯡ ꯂꯥꯎꯕꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯇꯣꯝꯕꯤꯗꯨꯅ ꯖꯤꯡ ꯂꯥꯎꯕꯤ ꯍꯥꯏꯗꯤ ꯉꯥꯎꯐꯤꯡ ꯇꯧꯕꯗꯣ ꯍꯣꯏ ꯂꯩꯌꯦ ꯌꯨ ꯅꯠꯇ꯭ꯔꯣ ꯏꯁꯝ ꯁꯝꯕꯤꯗ ꯀꯣꯛ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯍꯥꯏꯕ ꯌꯥꯔꯗꯨꯗ ꯁꯨꯝ ꯏꯀꯥꯏꯕ ꯊꯛꯄꯅ ꯏꯀꯥꯏꯗ꯭ꯔꯒ ꯍꯪꯕꯗ ꯏꯀꯥꯏꯔꯤꯕ ꯌꯥꯏꯍꯦ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯌꯨꯒꯤ ꯅꯤꯁꯥ ꯄꯥꯜꯍꯟꯕ ꯉꯝꯕ ꯂꯩꯋꯥꯗꯣ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯄꯣꯂꯤꯊꯤꯟꯗ ꯌꯨ ꯁꯥꯔꯒ ꯃꯌꯨꯝ ꯌꯣꯝꯗꯨꯅ ꯄꯨꯊꯣꯔꯛꯑꯦ ꯌꯨꯗꯣ ꯄꯥꯈꯪ ꯃꯆꯥ 10ꯗꯣ ꯒ꯭ꯂꯥꯁꯇꯨꯗ ꯍꯩꯔꯒ ꯊꯛꯄ ꯍꯩꯕ ꯍꯩꯇꯕ ꯊꯛꯂꯛꯑꯦ ꯌꯨꯗꯨ ꯊꯛꯄꯒꯤ ꯅꯤꯁꯥꯗꯣ ꯄꯥꯂꯤ ꯇꯧꯔꯦ ꯃꯈꯣꯏ 10ꯗꯨꯅ ꯍꯣꯇꯦꯜꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯗꯤ ꯅꯠꯇꯕ ꯌꯨ ꯃꯥꯟꯕ ꯅꯤꯁꯥꯗꯨꯗ ꯉꯥꯎꯔꯤꯉꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯈꯟꯕꯗꯣ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯤꯇꯤꯡ ꯇꯧꯕꯗ ꯃꯐꯝꯁꯤꯗ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡꯒꯤ ꯃꯁꯤꯡ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯍꯣꯏ ꯑꯩꯅ ꯅꯍꯥꯁꯤꯡꯁꯦ ꯁ꯭ꯀꯦꯅꯤꯡ ꯐꯖꯅ ꯇꯧꯔꯕꯅꯤ ꯃꯣꯏ 10ꯁꯦ ꯂꯣꯏꯅ ꯆꯨꯝꯂꯦ ꯈꯣꯏꯗ ꯈꯣꯏꯆꯥꯛ ꯊꯥꯛꯄꯗ ꯉꯥꯏꯔꯤ
ꯊꯨꯕꯅ ꯍꯥꯜꯂꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯏꯆꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯏꯕꯥꯅꯤꯅ ꯐꯪꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯁꯦ ꯇꯧꯕꯇꯕꯨ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯌꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯍꯥꯟꯕꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯣꯛꯇꯣꯏꯁꯦ ꯅꯤꯁꯥ ꯌꯣꯟꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯅꯦꯠꯋꯥꯛꯁꯤꯡꯗꯨꯅꯤ ꯃꯆꯦꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯀꯨꯞꯁꯤꯟꯅ ꯊꯕꯛꯁꯦ ꯇꯧꯁꯦ ꯇꯔꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯏ ꯃꯍꯩ ꯂꯩꯋꯥꯏ ꯌꯥꯎꯕ ꯏꯁꯤꯡꯅ ꯅꯤꯁꯥꯒꯨꯝꯅ ꯃꯉꯥꯎ ꯊꯤꯔꯛꯂꯕꯗ ꯄꯥꯈꯪ ꯃꯆꯥ ꯇꯔꯥꯗꯣ ꯑꯇꯣꯝꯕꯤꯗꯨꯅ ꯀꯥꯞꯄ ꯇꯦꯡꯀꯥꯞꯇ ꯄꯥꯜꯂꯗꯨꯅ ꯌꯨ ꯊꯛꯂꯒ ꯃꯊꯣꯡ ꯈꯪꯗꯅ ꯉꯥꯎꯔꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯅꯍꯥ ꯑꯃꯗꯤ ꯉꯥꯎꯔꯤ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯄꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯒꯨꯂꯤꯗꯨ ꯂꯧꯊꯣꯛꯂꯒ ꯂꯪꯈꯠꯄ ꯍꯧꯔꯛꯑꯦ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯤꯁꯥꯗꯨ ꯈꯥꯏꯔꯦ ꯅꯍꯥ ꯇꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥꯜꯗꯤ ꯄꯣꯛꯈꯥꯏꯕꯤ ꯂꯪꯈꯥꯏꯕꯤꯗꯨꯅꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯔꯦ ꯅꯤꯁꯥꯁꯨ ꯅꯠꯇꯕ ꯅꯤꯁꯥ ꯃꯥꯟꯕ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯌꯨꯒꯤ ꯁꯛꯂꯣꯟ ꯂꯥꯡꯕꯗꯤ ꯊꯋꯥꯏ ꯋꯥꯔꯝꯗꯦ ꯑꯗꯨꯕꯨ ꯆꯥꯟꯅꯅ ꯒꯨꯂꯤ ꯂꯪꯈꯠꯂꯛꯄꯁꯤ ꯎꯕꯗ ꯊꯋꯥꯏꯗꯣ ꯋꯥꯗꯕ ꯉꯝꯗꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯃꯥꯡꯒꯗꯕꯁꯤꯡꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯃꯤꯁꯟꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯅꯤꯡꯂꯝꯕ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯊꯣꯛꯂꯛꯂꯕꯗꯨꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯑꯇꯣꯝꯕꯤꯗꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯃꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯗꯨꯒ ꯒꯨꯂꯤꯗꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝ ꯅꯥꯏꯔꯛꯑꯦ ꯀꯩꯅꯣ ꯑꯉꯥꯎꯕ ꯃꯌꯥꯏ ꯀꯟꯕꯁꯦ ꯊꯛꯂꯁꯤꯐꯥꯎ ꯄꯦꯟꯗ꯭ꯔꯤꯕꯔꯣ ꯑꯗꯨ ꯑꯃꯨꯛ ꯂꯪꯈꯠꯂꯛꯏꯗꯨꯅ ꯅꯍꯥꯗꯨꯅ ꯈꯨꯝꯃꯛꯏ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯅꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯥꯎꯕꯒꯤ ꯃꯍꯩ ꯐꯪꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯌꯨꯅ ꯍꯦꯜꯂꯤꯅꯦ ꯌꯨꯗ ꯌꯥꯎꯕꯅꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯗꯣ ꯐꯔꯦꯅꯦ ꯌꯨꯅ ꯉꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯏꯉꯥꯎ ꯉꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯐꯔꯦ ꯑꯗꯣ ꯅꯣꯏꯅ ꯉꯥꯎꯕ ꯃꯄꯨꯡ ꯐꯥꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄꯣꯈꯥꯏꯕꯤꯁꯦ ꯁꯤꯗ ꯌꯣꯜꯂꯒꯦ ꯅꯍꯥꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯅꯍꯥꯗꯨꯅ ꯑꯃꯨꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦꯅꯦ ꯌꯨꯁꯨ ꯒꯨꯂꯤꯁꯨ ꯃꯐꯝꯁꯤꯗ ꯑꯅꯤ ꯄꯥꯕ ꯑꯇꯣꯝꯕꯤꯗꯨꯅ ꯃꯔꯛ ꯊꯠꯂꯦ ꯑꯗꯣ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯅꯍꯥꯗꯨꯁꯨ ꯉꯥꯎꯔꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯄꯣꯈꯥꯏꯕꯤꯁꯦ ꯌꯥꯎꯅꯤꯡꯉꯤ ꯅꯣꯏ ꯄꯣꯈꯥꯏꯕꯤꯁꯦ ꯀꯥꯏꯗ ꯐꯪꯒꯦ ꯐꯖꯕꯤ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣꯃꯗꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣ ꯈꯪꯉꯅꯤ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯒꯅꯦ ꯁꯤꯗ ꯑꯣꯏꯅ ꯌꯣꯜꯂꯒꯦ ꯑꯇꯣꯝꯕꯤꯗꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡꯗꯣ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯜꯂꯝꯕꯗ ꯇꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗꯨ ꯊꯤꯡꯖꯤꯜꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯂꯥꯡꯉꯝꯕꯗꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟ ꯑꯃꯨꯛ ꯂꯥꯡꯉꯛꯑꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯨꯗꯒꯤ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯤꯡꯈꯣꯡ ꯑꯃꯗ ꯇꯝꯅ ꯂꯥꯛꯑꯦ
ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯈꯣꯡꯒꯤ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜ ꯏꯍꯧꯔꯛꯐꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯏꯔꯣꯏꯔꯒ ꯁꯥꯟꯅꯩ꯫ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯏꯄꯥꯛ ꯌꯥꯏꯊꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯥꯗꯨꯅ ꯂꯩ꯫ ꯊꯃꯝꯕ ꯑꯍꯤꯡꯗ ꯇꯒꯨꯞ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯆꯦ, ꯇꯥꯏꯕꯪꯄꯥꯜꯁꯦ ꯌꯥꯝꯅ ꯂꯨꯔꯝꯃꯦꯀꯣ꯫ ꯑꯔꯣꯟꯕ ꯀꯨꯝꯃꯩ ꯑꯃꯅ ꯐꯤꯖꯪ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯍꯌꯦꯡ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯦ ꯌꯥꯝꯅ ꯂꯨꯏ꯫ ꯂꯨꯔꯕꯁꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯁꯦ꯫ ꯉꯁꯥꯏꯒꯤ ꯅꯍꯥꯗꯨꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯆꯨꯝꯂꯦꯀꯣ? ꯆꯨꯝꯂꯦ, ꯂꯩꯐꯝꯁꯨ ꯃꯃꯤꯡꯁꯨ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯏ ꯄꯥꯈꯪ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯑꯦ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯆꯦ ꯑꯍꯜꯗꯨꯅ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ, ꯐꯔꯦ, ꯃꯐꯝꯁꯤꯗ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯄ꯫ ꯂꯥꯏ ꯄꯥꯈꯪꯗꯨꯅ ꯈꯨꯝꯃꯦ, ꯑꯩꯁꯨ ꯁꯤꯒꯅꯦꯜ ꯍꯦꯛ ꯐꯪꯕꯒ ꯂꯥꯛꯏꯁꯤꯅꯦ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯦ, ꯍꯌꯦꯡꯗꯤ ꯅꯪꯁꯨ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯕꯅꯦ꯫ ꯍꯣꯏ, ꯄꯥꯡꯂꯒ ꯂꯣꯏꯔꯦ꯫ ꯍꯦꯂꯣꯏ ꯑꯍꯟꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯦ, ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10 ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯊꯦꯡꯅꯁꯦ꯫ ꯂꯥꯏ ꯄꯥꯈꯪꯗꯨ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯐꯝꯗꯨꯗꯒꯤ ꯇꯟꯗꯜ ꯃꯉꯥꯜ ꯑꯣꯜꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯗꯨꯗ ꯏꯔꯣꯏꯔꯒ ꯁꯥꯟꯅꯔꯒ ꯂꯦꯜꯂꯤ꯫ ꯍꯦꯂꯣꯏ ꯑꯍꯜꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡꯗꯣ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯆꯦ, ꯄꯥꯝꯃꯨꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ꯫ ꯄꯥꯝꯃꯨꯏ ꯏꯅꯥꯎꯕꯦꯝꯃ, ꯃꯍꯩ ꯆꯥꯗ꯭ꯔꯤꯉꯩ ꯃꯌꯣꯜ ꯆꯣꯡꯉꯛꯄꯗ ꯅꯧꯅ ꯇꯤꯟ ꯆꯥꯔꯒ ꯀꯦꯟ ꯀꯦꯟꯗꯨꯅ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯄꯨꯟꯁꯤ ꯃꯥꯡꯕ ꯈꯜꯂꯨꯔꯒ ꯋꯥꯗꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯦ꯫ ꯋꯥ ꯌꯥꯝ ꯉꯥꯡꯂꯒ ꯈꯗꯥꯡ ꯁꯣꯛꯀꯗꯕꯣꯏ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯏꯔꯩꯗꯨꯗ ꯁꯥꯟꯅ ꯁꯥꯟꯅꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯂꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯂꯥꯏ ꯄꯥꯈꯪꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯊꯦꯡꯅꯔꯦ꯫ ꯈꯨꯃꯟ ꯂꯝꯄꯥꯛ ꯕꯁ ꯇꯥꯔꯃꯤꯅꯁ ꯃꯄꯥꯗꯨꯗꯒꯤ ꯑꯍꯨꯝꯗꯣ ꯍꯧꯅꯔꯒ ꯑꯣꯇꯣ ꯑꯃꯗ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯇꯣꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯣꯇꯣ ꯊꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯒ ꯌꯦꯡꯅꯤꯡꯉꯤꯅ ꯑꯣꯇꯣ ꯊꯧꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯈꯨꯐꯖꯗꯣ ꯎꯕꯗ ꯑꯣꯇꯣ ꯊꯧꯕꯗꯣ ꯀꯌꯥ ꯈꯣꯏꯖꯪꯗꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯣꯇꯣꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣꯇꯣꯗꯨꯗ ꯂꯥꯎꯔꯦ, ꯈꯔ ꯄꯪꯀꯟꯁꯨ ꯀꯟꯗꯅ ꯆꯥꯡ ꯑꯃꯗ ꯊꯧꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯍꯦꯟꯃꯟꯈ꯭ꯔꯦ ꯈꯨꯊꯧꯗꯣ ꯑꯗꯣꯝꯒꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯍꯩꯄꯥ ꯄꯁꯤꯡ ꯁꯥꯔꯒ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ꯫ ꯈꯨꯊꯧꯗꯣ ꯇꯞꯃꯜꯂꯦ, ꯊꯕꯛ ꯑꯃꯠꯇ ꯅꯪꯉꯔꯣꯏ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯃꯃꯥꯏꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯕꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯑꯃꯗꯤ ꯇꯥꯏ꯫ ꯃꯥꯁꯨ ꯃꯔꯥꯜ ꯃꯄꯣꯠ ꯐꯥꯕꯗꯧꯅ ꯂꯩ, ꯇꯨꯃꯤꯟ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯌꯦꯡꯂꯨꯕꯅꯤ ꯃꯤ ꯂꯩꯁꯥꯕꯤꯗꯨꯗ꯫ ꯃꯗꯨ ꯌꯦꯡꯂꯤꯉꯩ ꯂꯝꯕꯤꯒꯤ ꯑꯇꯣꯡ ꯑꯀꯨꯠ ꯈꯪꯗꯕ ꯃꯈꯩ, ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔꯒ ꯌꯦꯡꯗꯕ ꯃꯈꯩ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯊꯧꯔꯒ ꯂꯩꯔꯨꯕꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯔꯝꯕ ꯆꯥꯡꯗꯨꯗꯒꯤ ꯈꯔ ꯀꯜꯂꯞ ꯊꯧꯔꯛꯄ ꯍꯧꯔꯛꯂꯦ ꯑꯣꯇꯣꯗꯣ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯣꯇꯣꯗꯣ ꯌꯥꯏꯉꯪꯄꯣꯛꯄꯤ ꯌꯧꯔꯛꯂꯦ꯫ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯨꯗ ꯌꯧꯕꯒ ꯑꯣꯇꯣꯗꯣ ꯈꯥꯝꯍꯜꯂꯦ꯫ ꯑꯣꯇꯣ ꯚꯔꯥꯗꯣ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯅꯗꯨꯅ ꯈꯨꯟ ꯄꯥꯡꯕ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯣꯏ ꯃꯥꯏ ꯑꯃꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ꯫ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯆꯠꯄꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯋꯥꯏꯇꯤꯡ ꯁꯤꯠ ꯃꯄꯥ ꯑꯃꯗ ꯒꯥꯔꯤ ꯚꯦꯟ ꯑꯃ ꯈꯥꯝꯂꯒ ꯂꯩꯕꯗꯨ ꯎꯏ꯫ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯚꯦꯟꯗꯨꯒꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯈꯥꯝꯂꯒ ꯚꯦꯟꯗꯨꯗ ꯇꯣꯡꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤꯅꯤ꯫ ꯋꯥꯏꯇꯤꯡ ꯁꯤꯠ ꯃꯌꯥꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯣ
ꯃꯈꯨꯠꯂꯨ ꯃꯁꯥꯋꯣ ꯀꯩꯌꯣ ꯇꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯅꯗꯕꯒꯤ ꯃꯔꯩ ꯃꯔꯥ ꯇꯧꯅꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯌꯥꯅꯔꯝꯗꯕꯗꯒꯤ ꯌꯥꯅꯕꯗꯧꯅꯁꯨ ꯇꯧꯔꯛꯏ꯫ ꯁꯦꯟ ꯌꯥꯎꯕ ꯕꯦꯒ ꯑꯃ ꯈꯨꯠꯁꯤꯟꯅꯩ꯫ ꯍꯥꯟꯅ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯅꯤꯗꯨꯅ ꯚꯦꯟ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯁꯦꯟ ꯌꯥꯎꯕ ꯕꯦꯒꯇꯣ ꯍꯦꯛ ꯈꯨꯠꯁꯤꯟꯅꯕꯒ ꯍꯧꯖꯤꯛꯇꯤ ꯚꯦꯟ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯈꯥꯎ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯥꯎꯗꯨ ꯁꯤꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯈꯥꯎꯁꯤꯡ ꯑꯗꯣ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯅ ꯌꯥꯝ ꯏꯆꯪ ꯊꯧꯅ ꯚꯦꯟ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯗ "ꯑꯃꯗꯣ ꯁꯤꯗ ꯐꯪꯕ꯭ꯔꯥ?" ꯚꯦꯟꯗꯒꯤ ꯅꯨꯄꯥꯗꯨꯅ "ꯀꯩꯅꯣ ꯑꯃꯗꯣ ꯍꯥꯏꯗꯤ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯒꯥꯔꯤ ꯃꯆꯥꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯅꯤꯗꯣ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯃꯈꯣꯏ ꯌꯨꯝꯗ ꯌꯦꯡꯂꯝꯃꯒ ꯃꯈꯣꯏꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯆꯠꯍꯧꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯅ ꯚꯦꯟꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯨꯝꯗ ꯌꯥꯗꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯇꯨ ꯑꯥꯗꯒꯤ ꯃꯣꯏ ꯑꯅꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯦ ꯑꯁꯤ ꯄꯥꯝꯃꯦ." ꯚꯦꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, "ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯁꯤꯗ ꯐꯪꯉꯤ ꯍꯥꯏꯗꯤ?" ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯅ ꯈꯨꯝꯃꯦ, "ꯃꯤꯅ ꯐꯪꯉꯦꯅ ꯍꯥꯏꯔꯛꯄ." "ꯍꯥ, ꯃꯤꯅ ꯐꯪꯉꯦꯅ ꯍꯥꯏꯔꯛꯄ? ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ ꯍꯥꯏꯔꯛꯏꯗꯣ?" ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯦ, "ꯑꯗꯨ ꯑꯗꯥ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯅꯤꯡꯉꯤꯕꯗꯣ ꯅꯉꯣꯟꯗꯒꯤ ꯂꯧꯔꯒꯦ." ꯅꯨꯄꯥꯗꯨꯅ, "ꯅꯈꯣꯏ ꯌꯨꯝꯁꯦ ꯑꯄꯨꯟꯕ꯭ꯔꯥ?" "ꯑꯄꯨꯟꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯚꯦꯟꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄꯗꯧꯅꯁꯨ ꯇꯧꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯏꯔꯛꯇꯕꯗꯧꯅ ꯇꯧꯔꯦ꯫ ꯌꯦꯡꯂꯒ ꯋꯥꯔꯤꯕꯨꯗꯤ ꯁꯥꯏ ꯍꯥꯏꯕꯕꯨ ꯃꯃꯤꯠꯇꯨꯅ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯛ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯨꯄꯥꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ꯫ ꯚꯦꯟꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯅ꯫ ꯃꯥ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯒ ꯀꯟꯅ ꯑꯋꯥ ꯏꯈꯨꯝ ꯇꯧꯅꯔꯦ, ꯈꯗꯥꯡ ꯅꯣꯝꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯍꯦꯂꯣꯏ ꯑꯍꯜꯗꯨꯒ ꯂꯥꯏ ꯄꯥꯈꯪꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯣꯟꯅ ꯂꯧꯇꯨꯅꯔꯒ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯅꯤꯗꯣ ꯑꯋꯥ ꯏꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ, "ꯅꯪꯁꯦ ꯀꯃꯥꯏꯅ ꯊꯥꯖꯅꯤ?" "ꯀꯔꯤꯅꯣ ꯊꯥꯖꯕ ꯍꯥꯏꯕꯕꯣ? ꯁꯨꯝ ꯂꯩꯗꯅ ꯅꯪꯒꯤ ꯐꯖꯔꯤꯕ ꯅꯁꯛ ꯅꯇꯧ ꯃꯑꯣꯡꯁꯤꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯕ, ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯅ ꯇꯧꯕꯗꯕꯨ ꯁꯛꯁꯨ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯕ꯭ꯔꯅꯦ?" "ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕ. ꯑꯩꯒꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯇꯧꯕꯗ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯔꯣꯀꯣ. ꯑꯗꯣ ꯑꯌꯥꯎꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯨ." "ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯤꯗꯤ KG 2ꯗꯤ ꯌꯥꯎꯔꯤ. ꯉꯁꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ KG 1 ꯂꯧꯈ꯭ꯔꯦ. ꯑꯌꯥꯎꯕꯈꯩꯗꯣ ꯄꯤꯔꯝꯃꯣ ꯑꯗꯨꯗꯤ, KG 2 ꯑꯣꯏꯔꯁꯨ." "ꯍꯣꯏ, ꯄꯤꯔꯝꯕ ꯍꯥꯏꯗꯨꯅꯤ." ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯅ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯄꯩꯁꯥ ꯕꯟꯗꯜ ꯑꯃ ꯂꯧꯊꯣꯔꯛꯑꯦ꯫ ꯀꯥꯏꯗꯕꯨ ꯌꯦꯞꯄ ꯄꯩꯁꯥꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯌꯦꯞꯄ ꯄꯩꯁꯥ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠꯇ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯣꯏꯅ ꯎꯏ, ꯂꯨꯄꯥ ꯂꯥꯈ 10 ꯑꯣꯏꯅ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯄꯩꯁꯥ ꯕꯟꯗꯜ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯗꯣ ꯄꯩꯁꯥꯃꯛꯇꯤ ꯅꯠꯇꯦ꯫ ꯎꯅꯥ ꯋꯥꯅ ꯑꯀꯪꯕꯅ ꯄꯩꯁꯥ ꯁꯥꯔꯒ ꯇꯧꯕ ꯉꯝꯕꯤ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯅ ꯇꯥꯏꯕꯪꯁꯤꯡꯒꯤ ꯃꯃꯤꯠꯇ ꯎꯍꯟꯕꯅꯤ꯫ ꯇꯁꯦꯡꯅ ꯄꯩꯁꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯤꯇ꯭ꯔꯪ ꯑꯃ ꯇꯧꯁꯤꯜꯂꯤ, ꯉꯁꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯌꯨꯝꯁꯤ ꯀꯥꯎꯊꯣꯛꯅꯕ, ꯃꯊꯪ ꯊꯦꯡꯅꯕꯗꯁꯨ ꯀꯧꯅ ꯉꯥꯡꯅꯕꯗ ꯈꯪꯗꯅꯕ ꯍꯥꯏꯗꯅ꯫ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯅ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯤꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛꯇꯪ ꯃꯤꯆꯥꯟꯅꯕꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯗ꯭ꯔꯒꯇꯨ ꯁꯤꯟꯅꯔꯝꯂꯒ ꯑꯗꯨꯃꯛ
ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯚꯦꯟꯗꯨ ꯊꯧꯗꯣꯛꯂꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯉꯥꯜ ꯑꯃꯗ ꯐꯨꯗꯣꯛꯇꯨꯅ ꯍꯦꯛ ꯃꯤꯆꯥꯟꯅꯕꯒ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫